इमेज पाउदम मियंग ताबिरिबसिंगबु सुरबलाना खुरुमजरी ngasiगी maroiba pau bijari India gi oina COVID-19 active case lakh 15,43,432 leiri MP RK Ranjan amadi Robin Black kina COVID vaccination center yengsinkhre Home isolation tawriba miyoising amadi COVID care center singda mateng leptana pinari Loinana Democratic Republic of Congo gi city Goma mai gi ching pokhaibada sekhiba mi gi maseng 32 shukre Pamucha khaina pizadringai mangoinana COVID-19 anishuba wave ki laichat asi yamna laina miyoi amadagi amada launaganbana lamdam asidasu yamna thuna paksana sandorakliba asi thingnanaba ekhoi khuding wakhal taminaduna akhang ahai amadi lengakna piriba COVID-19 chatna kanglon sing yariba makai yumjumda lengdana leiba tangai fadabagi chathoklabasu face mask soidana upa social distancing ngakpa miyam pundaba Kutsa hand sanitizer natraga sapona sengna hamdokpa loinana COVID-19 vaccine kapthok piduna laichat asibu maithiba piminarasi pamucha khaina pizari Malim gi oina hauzik fawbuda coronavirus na miyoi karor 33,63,633 na hankre active case na karor 5,35,35,5 oiri nabadagi fagatlakibana karor 10,92,9,9 laikhidabana 1,13,9,9 Hauzik fawda virus asina khwaidagi chaitheng nanglaba leiba ase US na oiri leiba asida hauzik fawda case karor 3,38,9,9 thengnakhre active case na 5,35,9,9 ni nabadagi fagalakhibana karor 2,35,9,9 Chamapan kuntra amasung laikhidabana 3,03,9,9 ni anisubada Indiana oiri leiba asida hauzik fawda case karor 2,38,9,9 thengnakhre active case na 15,43,432 ni nabadagi fagalakhibana karor 2,04,50,9,9 ni laikhidabana 3,08,9,9 ni ahum subada Brazil na oiri hauzik fawda leiba asida case karor 1,13,433 thengnakhre active case na 13,4,9,9 da leiri nabadagi fagalakhibana karor 1,19,000 Lising marifutara chatruk nifumari amasung laikhidabana 3,04,9,9 India gi oinasu Maharashtra state asina hauzik fawda case 53,2,2 subna 18 thingnaduna ahanbada leiri state asida active case 3,19,9,9 nabadagi fagatkhibana 51,9,9,9 amasung laikhidabana 59,9,9 ni Anisubada Karnataka state na oiri state sida hauzik fawda case 13,50,9,9 thengnakhre active case na 3,9,9,9 ni nabadagi fagalakhibana 18,9,9,9 ni laikhidabana 15,9,9,13 ni ahum subada Kerala state asina oiri hauzik fawda state sida case 1,35,433 thengnakhre active case na 2,58,9,9 nabadagi fagalakhibana 10,19,9,9 amasung laikhidabana 8,9,9 ni COVID-19 pandemic asida Kakching district ki oina ngasi nimidang wairam pung 6:30 fawda apunba miyoi kunithoi nauna COVID-19 positive oiba thengnaki aduga miyoi anina laikhidre nungthil pung 2 fawda laikhiba report ki matung inna Kakching district ki apunba active case masing 338 ni masigi manungda Kakching khaktagi oina miyoi 163 active case ta lairi aduga community home isolation da district sigi miyoi 133 lairi hairi CSIR Northeast Institute of Science and Technology Branch Laboratory Lamfelpat Imphal na puthokpa alcohol based herbal hand sanitizer unit 43 ngasi MP Dr. RK Ranjan da Senior Principal Scientist Dr. Huidrom Birkumar na kusinakre ngasi sinarakhiba hand sanitizer sing asi COVID warrior sing da pikhinabani masi Manipur gi COVID-19 warrior sing da lemna hand sanitizer sing yanthokpagi thoromgi makha chatharakbani haidi
बीजेपी की नेशनल प्रोग्राम ओइना पाइखलिबा सेवा ही संगठन की मखादा MSME की नेशनल बोर्ड मेंबर ओइबगी मथक्ता MP राज्य सभा की पॉलिटिकल एडवाइजर सु ओइरिबा रोबिन ब्लेकी की मिटिंग मखादा लांगथबा केंद्र की लांगथबा कुंजमया लेकाइदा लेबा प्राइमरी हेल्थ सब सेंटर दा हांगदोकलिबा कोविड वैक्सीनेशन सेंटर अमदी केंद्र से के कंटेनमेंट जोन लाउथोखरबा इमुंग कया की फिवम सिंह MP डॉक्टर RK रंजन लाई इंगसिनबगा लोइनाना अंगंबा सेल की अमदी चाना थकनबगी तेंगवांग MP Dr. RK Ranjan amadi MSME की नेशनल बोर्ड मेंबर रोबिन ब्लैक की अनिना लुचिंगदुना लांगथबा केंद्र की कंटेनमेंट जोन लाउथोखरबा हैरांगोय थोंखोंदा लैबा थौदाम कोलुप अमदी थौनाउजम कोलुप नावरेम लेकाय लिवा लंबी मेरा स्कूल अमसुंग सिंगजमई मखा सोरोखाइबम लेकाय की इमुंग कयागिदमक लेकाय की क्लब अमदी इमुंग मनुंग इमुंग दा रोबिन ब्लैक की माइकैदगी हैंड सैनिटाइजर फेस मास्क याउना नोमगी चंगद्रबा याद्रबा चाना थकनबगी तेंगवांग खुसनकी अदुगा लोक सभा की MP डॉक्टर RK रंजन की माइकैदगिना कंटेनमेंट जोन लाउथोखरबा अमदी कोविड थेंगनबगी थौदांग लौरिबा इम्फाल की हैरांगोय थोंखोंदा लैबा कम्युनिटी हॉल दा हांगलिबा सोशल वर्कर्स क्लब SWC सिंगजमई मखा सोरोखाइबम लेकाइदा लैबा SYDA न चिंगबगी थौमिसिंगदा MP डॉक्टर रंजन की माइकैदगी सेल की तेंगवांग याउना फेस मास्क हैंड सैनिटाइजर न चिंगबा तेंगवांग कया खुसनकी तुंगदा रोबिन ब्लैक की ना मणिपुर की चीफ मिनिस्टर की अयाब लौरगा लांगथबा कुंजमयाई की प्राइमरी हेल्थ सब सेंटर दा हांगदोकलिबा कोविड वैक्सीन कापलिबा मफम सिंगी फिवमसु MP डॉक्टर RK रंजन गा लोइनाना यंगसिनकी खोंगचत अदुदा BJP लांगथबाल मंडल की प्रेसिडेंट सु ओइरिबा लिलोंग इम्फाल वेस्ट म्युनिसिपल काउंसिल की काउंसिलर माइबम जॉय कुमार काउंसिल की हानगी चेयरपर्सन रामाबम लालमणि काउंसिल की एक्स चेयरपर्सन निंगथौजम सरोजिनी BJP मणिपुर प्रदेश की स्टेट सेक्रेटरी पुखरमबम सोमोरजित याउना BJP लांगथबाल मंडल की थौमी कयासु सरुक यादुना वाफम कयासु खननिनकी खोंगचत अदुगा मरी लैनना MP डॉक्टर RK रंजन हाई मियोइबगी ममल यामलबा पुंसी असि कोविड लैना लैचतगी नाथोकमिननबा कोविड वैक्सीन कापा यारबा मियोइ खुदिंगमा कोविड वैक्सीन कापथोक्सी लोइनना कोविड की SOP ngakna चटमिनसी मखाताना लांगथबा कुंजमयाई लेकाइदा लैबा प्राइमरी हेल्थ सब सेंटर की MO इंचार्ज ना कोविड लांथेननबा होनबदा थेंगनरिबा फेस मास्क हैंड सैनिटाइजर मरांग काइदबदगी स्टाफ मसिंग यामदबगी खुदोंग चादबसिंग अदु MP डॉक्टर रंजन अमदी MSME की नेशनल बोर्ड मेंबर रोबिन ब्लैक की ना पांगबा याबा मतेंग पांगनी हाइबगी थाजबा पीकी कक्चिंग असेंबली कॉन्स्टिट्यूएंसी की एक्स MLA वाई सुचंद्र की मिटिंग मखादा 37/1 37/2 अमदी 37/3 की अपुनबा पोलिंग वर्किंग कमिटी का ऑल इरेंगबन फुटबॉल एसोसिएशन आइफा क्लब की मेंबर सिंगा कुसमनरगा इरेंगबन की पोलिंग अहुमदा लैबा हौजे COVID-19 पॉजिटिव ओइदुना लैबा क्वारंटाइन तौदुना लैबा अमदी खरा हेना खुदोंग चादबा युम खंगतुना अपुनबा युम चामा यांखैरोमदा अंगम मतेंग पांखरे मतेंग अदुदा चेंग केजी मंगा अतै नोमदा चंगद्रबा याद्रबा चानम पोलम सिंह यावरी सेना यूथ ट्रस्ट SYT अमसोंग सेना एथलेट्स ऑर्गेनाइजेशन साउ कक्चिंग वारी सेनापति लेकाइना लेकाइ सिदा लैबा नोमगी चरा तांदुना चाजबा इमुंग निफु कंटेनमेंट जोन द लैबा युमथोंग तरा अमसोंग इमेज टीवी कक्चिंग की पांगमी अमना COVID-19 नादुना होम आइसोलेशन तौदुना लैरिबा अदुदा मना मसेंग इंसांग नापी अमदी थुमना चिंगबगी तेंगवांग पीख्रे सेना यूथ ट्रस्ट SYT अमसोंग सेना एथलेट्स ऑर्गेनाइजेशन साउगी थौमी सिंगना कोइना चतुना तेंगवांग येंथोकपा अदुगा मरी लैनना SYT की सेक्रेटरी ज्ञानन नावरेमना हाई COVID-19 की अनिशुबा वेब थिंगननबा लेंगांगना थबक थौरम कया अमा लौखटली लेंगांगना लमदम सिदा कर्फ्यू थमजनखिबना मरम ओइरगा नोमगी शुरगा चाजरंबा इमुंग कया अचौबा चैथेंग नंगली लेंगांगना चाननबा चेंग अहोंबा ममल अमसोंग लेमना चेंग पिजरबसु चाननबा इंसांग नापी थुम थाव नोमदा चंगद्रबा याद्रबा पोलम कया अमा लैबा मथौ तारकली असेगुंबा कया असे लैननबा होनबदा इमुंग कयादी सेंदोय काबिदा सेल पुबा फावबा यावनरे असेगुंबा कया असे उरुरगा मपुंग ओइना SYT ट्रस्ट असेगी मेंबर सिंगना अंगम सेल पुथोकनदुना अमदी SYT अमसुंग सावबु नुंसिबिबा मियोय कयानसु सेलगी मतेंग पिबिरक्तुना ngase कोबी माइरेन खोंद्रुम हवाई मंगल हवाई कांगतक अमदी थुम हाइरिबा पोलमसिंग असे यंथोकजबनी COVID-19 मालेमदगी मुथतपदा लैंगा खकना फना कना होनदुनसु खकंगमलोय अखोय खुदिंगमकी अचौबा थौदांग लै अखोयना चेक्सिनबा वाटहौबा नत्रगा
थौसा हौदबा मिकुप अमना लाइचत असी पाक सना संदोरकनबगी मचा अमा ओइरी हाइबा असी निंगसिंगबिदुना मखा तारकपदसु अइखोइ खुदिमक थौसादबा थादोक्तुना चेक्सिना लैंगाकना पीरिबा SOP ngakna चटमिनदुना लाइचत असी मुथतनबा होतनबदा पुनः थौदांग लौमिनसी हाइनसु फोंदोखि इंगियोइना संदोरकलिबा लाइचत कोरोना वायरस की थिंगे हरगदी अइखोइना सरकारना पीरिबा SOP सिंगाकपा मथौ ताइ युमदा लेंदना लेबियु यारिबा मखै खुद सातोइना हामबा कौबीगनु हैंड सैनिटाइजर सिजिनबियु फेस मास्क सोइदनमक सुक्सोइ सोइदना कांगलोन चुमना सिजिनबियु हाइबा वफमसी ट्रस्ट की माइकैदगी अमदी सेना एथलेट्स ऑर्गेनाइजेशन की माइकैदगी थमजरी अमरोमदा कोविड-19 की मरकता मथौ तौदुना मियामदा मतम मतमगी ई पाव फाउनहनबा होटनरिबा MSTB कक्चिंगी पंगमी अमना कोविड-19 की चैथेंग नंगदुना हौजे हौजे होम आइसोलेशन तौदुना लैरिबा असिदा MSTB कक्चिंगी लोकल केबल ऑपरेटर अमा ओइना लांगाथेलगी एरियादा मियामदा MSTB की सिग्नल उहनबगी अचौबा थौदांग लौरिबा समुराई लाकपम रतना चेंग इंसांग नापी अमदी चाना थकनबा पोटलमसिंग मतेंग पांगलखरे कोविड नादुना लैरिबा MSTB की पाउमी अदुबो अथुबा मतमदा नाबा फगलक्तुना मियामगी थौगल अमुक तौबा ngamba ओइरक्लसनु हाइनसु ताइबंग मपुदा थौनिजरी हाइनसु फोंदोकलमखि ngasi kakching high school 1984 metric batch asina kakching da laiba covid care center mangada tangai fadana changba potlam sing yentokre ngasi gi center mangada laiba anaba amadi staff sing puna miyo chani yang khairong gi potlam sing yentokpaga mari lainana batch asigi president Naurem Munal Maitaina haikibada hauji malem pumbada पृथ्वी की अहुम सुबा लंजाव अमगुम लांथेंगनरिबा कोविड-19 पेंडेमिक की सेकेंड वेव असेदा NGO सिंग यावना लनाई मियो कयाना पोलम कया यंथोकनरी मसिदा लुप असेगी हानादगी चथदुना लाकपा था अमा एक्टिविटी अमा हाइबा पांदमगी सरु अमा ओइना कक्चिंगदा लैरिबा कोविड केयर सेंटर सिंगदा मतेंग सिंग असि पांगजबनी करंबो पोसकना ख्वाइदगी दरकार ओइबगी हाइबगी मतंगदा सेंटर सिंगदा चतुना लैरिबा अनाब सिंगदा पाउ फाउनबदा मखोगी ओइना हैंड सैनिटाइजर मास्क अमदी एंटीसेप्टिक साबोल दरकार यामना ओइ हाइबदगी लुप असिना हाइरिबा पोलम सिंग असि ngasi khusina khibani tungdasu lup asina miyamgi damak maru oiba potlam sing yenthoksa khigani haidi munalna makhatana haikibada covid-19 pandemic pu maithiba pinana ba ekhoi khudingna government na piriba SOP sing ngakna chatminaduna laina asidagi ekhoi khuding kanminasi haina miyamda appeal tawrakli koina prajada appeal tawjning basi government na thomiba SOP sing ngakminari hairaga hairiba covid-19 ki second wave pandemic side koi punna hunminna maithibi si haibasini hagatsari मालेमगे कोविड-19 लाइचटना लमदम सेदा अकनवा चैथेंग अमा पीरी असेगुम्बा चैथेंग असे हियांगलम अमदी वाबगाईगी प्रजा सिंगसु मायोकनरी असेगुम्बा मायोकनरी बसेदा मरु ओइना हियांगलम लमजाव हियांगलम थेरापीसकी कंटेनमेंट जोन द लैरिबा युम पुना चाम सुपना मापनदा लमयानबा एंटरप्राइजेस की प्रोपाइटर ई अमित कुमार न चाना थकना पोलम चेंग केजी मंगा हवाई कंतक हवाई मंगल अचाथाव थुम थाव आलू अमदी तिलहौ मतेंग पांखी लोइनना लमजाव अपुनबगी ओइना सेम्बा कोविड टास्क फोर्स का खोसमनरगा मखाताना लमजावगी एरियादा का हेना सोकलिबदा मतेंग पांगनी हाइनसो फुंगदोखि अदुगा लेंगा की माइकेदगिसु अहेनबा मियेंग चंगबिदुना अवाबा तारबा लेकाय सेदा मेडिकल की मतेंग हेना फंगहनिंगबगी अपांबा टास्क फोर्स की माइकेदगी थमलकली मखा तारकपदा वाबगाई हाई स्कूल दा कम्युनिटी होम आइसोलेशन सेंटर दा चतुना मफमदुदा आइसोलेशन तौदुना लैरिबा इनमेट सिंगा उनदुना मखोइगा वारिसु सानकी अमदे सेंटर दुदा पैसागी मतेंगसु पांगलमकी सेंटर से क्लब खरा रन तौबदा यामना चाउन अवाबा मायोकना हौरी अदुबु मदुबु रन तहौरिबा कार्ड वाबगाई volunteer singbu thagadu phumloki hariba pot jenthokpagi thabak ase kachathol hianglam wabagai gi volunteer singna achoba thodang lobiraga lamjanba enterprises ki proprietor na sponsor tawraga pangthokibani hairi Volunteers of Disaster Response Forum BDRF Kaching District Journalists Association KDJA Kachingi COVID-19 naduna home isolation tawduna lairiba KDJA gi member amade imung manungi layengwada mating oinaba VDRF BOK COVID Response Fund dagi lupa lising tara Kajagi President Kusanakre Tamtiraba Laichat Asibu Tengnabada Miyamgi Damakta Loriba Todang Asigi Damakta Kajagi Makedagi VDRF Amasung WhatsApp Group BOK Bu Tagat Bufunguragli
Panba yabadi BDRF na BOK ga kusamnaraga hauze COVID-19 anabasing test tawba amadi hospital natraga community home isolation center singda chathok chasin tawbagi mamal laudana kakching manungi oina taxi service piribani. Sekmai Kendragi MLA H Dingo Singhagi Lamjing Makhada Leptana Chatharakpa COVID-19 RAT mobile test tawbagi ahum suba amadi mari suba phase mathang sitna Fayeng Kangchup Kharang New Market amadi Sekmai Nilpadama School da mathang sitna pangthokre punna mafam anida miyoi chani marifutara mari test tawbagi manungda miyoi humputara tarukna positive oiki hariba ngasi test tawbagi Chatharakpa asi ngasi tharaga mari suba phase ni loinana MLA na makhatana asigumba COVID-19 RAT mobile test tawbagi thoram asi makhatana kendra si sinba thungna chathagigani haina phongdoki amasung chingnaba leirabadi sungsoi soidana test tawthokpinabasu panki loinana gamena yaraba mipum khudingmak sungsoi soidana COVID-19 vaccine kapthokpinabasu MLA na mayamda appeal tawki Loinana MLA na mipum khuding mag tangai fadana chingnaba leirabadi test tawthokpiu haina appeal tawki loinana mask upa SOP sungsoi soidana ngakpaga loinana sanitizer sizinaba social distance tambinaba appeal tawki COVID-19 laina asibu maru fangna mutatnaba hotnabada section khudingmaki prajamiyam maru oina club meira paibi amadi CSO khwai kibikna mateng pangbiu hainasu MLA na phongdoki MLA na makha taraduna hauzeki COVID-19 pandemic matam sida miyambu seba tawba asi ishwarma pu seba tawbaga chapmane haina phongdoraki Malengi oina khwaidagi tamthiraba laina laichat ama oiriba COVID-19 gi chaitheng awang sekmai gi miyamda sufangle sekmai da ngasi Fawbada miyoi chani rom COVID-19 positive oikre miyoi mangana laikidre haukiba me tareta Imphal West DC na thokiba order magi matung ina kendra ahum haibadi 12 Kaisamthong AC 16 Sekmai AC amadi 21 Nauria Pakhang lakpa AC da community home isolation center sing hangna naba mari lainaba MLA GP singna luchingnaba Kanghan basu laikre adubo order thokiba matung ngasi numit 13 rom suraklaba fawbada awang sekmai gi oina community home isolation center hangbidri basi kendra segi MLA amadi lengaki mari lainaba singna kudaktagi yengsin biduna hangdokpiu natragadi positive oiraba miyosing asina laifam laitragadi makhoidagi mathang sandoraktuna kendra segi miyam pumba COVID-19 gi komda taragatra haibagi akiba laire haina social worker moirangtem ibom chana phongdokre Ibom chana makhata na phongdoki bada sekmai ge CHC da mathau toriba asa workers sing amadi health workers singa COVID-19 management committee sekmai ge miyoi singa gi marakta ifau phauna dabagi mami chauna tare health workers sing amadi asa sing asida matik chaba makoi gi PPE sing amadi atai protection tawba yaba material sing pihanjaningi loinana frontline warrior oiriba makoi gi damakta akhanaba incentive su pihanjaningi natragadi makoi bo imung manung amadi miyamna makoi su positive oiram lagani haina lana ubi basu yaure gi lefam chafam kogi community home isolation center asi hangu haina sarkar na order thokhraju netang tari ta thokhibani adugo ngasi fawdu masi hangbi khium su ude adugo ngarang su TST makhan Amaromda Sekmai Kendragi MLA H Dingo Singhana Kendra segi manungda laiba kangatlaba asa worker singda oximeter sing kusinakre ngasi oximeter kusinabagi thoromaduda MLA na sigumba COVID-19 pandemic matam seda asa worker singna lauriba thaudang asibu yamna magthagatli asa worker singna anabagi mayumda chatchatuna mari lainaba hidak langthak thinban amadi anaba sing hakchangi phibam kupna monitor tawduna yengbiri masegi damakta PIC singi doctor amadi asa singbu pukning thogatfam thoi haiki Asigumba asa worker sing pukning thogat pagi thoram asi makatana chathakigani haina su phongdoki Paledagi Aimon Khulel fawba kilometer 3 lom sangba lambi matek asi matam kayagi mamangdagi sembirudabana phibam yamna su soklaba lambi asi ngasidagi nungthaduna semjinkhre haidi hiramasegi matangda Aimon Students Union Manipur Asumgi President S Khupminthangna phongdorakbada lambi asi matam sangna sembidaduna lairakpana khunjasingda awaba kaya mayongduna laki lambi asi semjinbinaba 42 Technopal ST Assembly Constituency MLA D Korongthangda asumna lambi asi sembinanaba haizirubada MLA
Kurungthangna ngasidagi semba haubirakibani. Lambi sembirakpagidamak MLA Kurungthangbu IMO Students Union asumna thagatpa phongdokjari haiki. Hojiki COVID care center hangi basingsu chathok chachin gi nungai da bidamangta sir na khoi gi area gi oina lambi se repairing tawbinaba manasu hojik kan na khoi gi donate tawbirakta na hojik khoi repairing kan na tawjari khoi gi IMO praja gi damakta natana khoi gi union through da gi su koina nungai ba harabu phongdokjari. Lambi Senjinba adu Asum President S. Khupminthang, General Secretary K.H. Lalchung Hanagi Atum President Bongti Toinaingirna Chatunasu Yingsinki. Korkomgi member party ama oiriba People's Revolutionary Party o Kanglaipak Pripaki acting chairman gi Thaudang Pubiramba Kumuzam Ratan Elias Sethi Elias Hera Elias Awang Mumitai Chahi Yankainipan Singjamai Chinga Makha Sorok Haibam Lekai Organization Secretary Mayengbam Joychan Elias Joy Luwang Elias Jamba Elias Michael Singjamai Mayengbam Lekai Amadi GSO1 RK Ramananda Elias Basan Elias Roger Sagonban Bijoy Govindana Haukiba Tangkulum Doi Namajing Namikit Namidang Wairam Pung Mangarom Tabada Chingi Angamba Asuk Palambigi Laibak Tiba Accident Amada Laikidabada Iramda Manipur Kanglai Paki Ningtam Lanten Junction Minariba Yaulov Singi Apun Bakorkomna Yawagi Ikaikumna Utpagaloinana Liberuснary Salute Pirakli Athobalu Chingwa Ahumna Laikidabada Lamdam Sigi Lisang Sitna Jangsilak Libat Ningtam Lanjang Asida Menkhatpang Amlaroi Daba Awatba Amalai Hauragani Amadi Korkom Githabak Thorom Singdasu Awatba Oi Hauragani. Mokoi Ahumna Manung Matam Chadan Laikidabada Imong Manung Maruk Wapang Singna Nang Hauriba Kainabagi Awachi Ting Asida Korkomna Thamoy Shokna Saruk Yazari. Athoba Luchingwa Ahumgi Thawai Miriana Poknafam Imagi Tampakta Ingna Yataba Oirasanu Haina Korkomgi Publicity Committee na Thorok Pachero Manafungdorakli. Democratic Republic of Congo gi City Goma da Laiba Maigiching Mount Niragongo Pokhairakpagi Thodokta Laikhidrabasingi Masing Kuntranitoi Shukre Makatana Hengalakpa Yari Haina authorities na Phongdokli. Sikhrabasingi Manungda Miyoi Mapandi Makogi Yumsingda Lava Chensilakpadagi Chakthektuna Sikhibani Hairi Aduga Mangana Ingtharaklaba Lava Manakta Chalubadagi Hu Chenwa Gas Sor Honjinbadagi Sibani. Government ki delegation ama mufam aduda chatuna laukhat payaba thorang kaya paikhatnaba yengsinkre humanitarian health amasung security pinanaba thabak paikhatba hokre. Lava chentharakpa lepkhrabasu yum kayada laikrak chatle hairi. Local authority misingna red zone da laiba mayumsingda changdanaba order thokre me kuni thoida maigiching kapthorakpadagi miyoi lesing ahumrom gomadagi Thangnaba Rwanda da Chenakre Goma Haidibam Famasida active Oriba Maigiching Anilay Nyamulagira Amasung Niragongani Englishing Anida Niragonga Asi Pokhairatuna Mio Chani Yankai Sigipagi Todok Tokrabani West Bengal gi Hanagi Chief Minister Buddhadev Bhattacharya gi Hakchang Fivam Yamna Fasilaktre Haidi Haukiba Cheolda Maha Coronavirus ki positive Orakibani Politician Asi Mayumda Layengduna Lairakpani Ngasi Ayukta Mahaki Oxygen level Chada Mariputara gi Changda Hantarakibani Dr. Singhi Pautaktagi Maha Hospital da Purakibani Buddhadev Bhattacharya Asi CPM ge Khwaidagi Leadable Luchingbani Mahak Chahi Tara Hena Chronic Obstructive Pulmonary Disease Tagi Naduna Lairakpani Haidi State amasung Union Territory Singda vaccine dose karor kumathoi dasmik nipan mapan hena pikre COVID-19 pandemic thingnana bagi damakta central government na mamal laudana vaccine dose sing adu pikibani haidi implementation of liberalized and accelerated phase 3 strategy of COVID-19 ase me amadagi haukibani strategy ase ki makhada Indian government na Manufacturer amana hekta saba vaccine gi chada yankai di pigani haidi haujaujik COVID vaccine karor ama lakh 63 lising 63 chani pan yankai lairi aduga pipeline dana vaccine dose lakh 3 lai haidi aroibada maroiba pau amhana pizari India gi oina COVID-19 active case lakh 15 lising 34 chatret 34 lairi MP RK Ranjan amadi Robin Black kina COVID vaccination center yengsinkre Home isolation tawriba miyoising amadi COVID care center singda mateng leptana pinari. Loinana Democratic Republic of Congo gi city Goma da maigiching pokhaibada sekhiba migi maseng 32 shukre. Ngasigi damak tadi paudam matang sida loijare miyeng tabiri basingbu amukana kurumjari.